ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯌꯥꯏ ꯁꯨꯝꯇꯣꯝꯄꯥꯟ ꯍꯥꯏꯕꯁꯤꯗ ꯈꯣꯏꯌꯨꯝ ꯑꯃ ꯂꯩꯌꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯆꯤꯡꯉꯨ ꯄꯥꯡꯒꯟꯕꯅꯦ ꯀꯔꯤꯒꯤ ꯄꯥꯡꯒꯟꯕ ꯑꯣꯏꯕꯅꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯔꯨꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯌꯥꯏ ꯁꯨꯝꯇꯣꯝꯄꯥꯟꯗ ꯇꯧꯋꯦ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯂꯥꯛꯄꯒꯤꯁꯨ ꯊꯧꯔꯝ ꯄꯨꯝꯅꯃꯛꯀꯤ ꯆꯤꯡꯉꯨ ꯉꯝꯗꯥꯏꯅꯔꯛꯄ ꯈꯣꯏꯌꯨꯝ ꯂꯩꯇꯥꯏꯅꯔꯛꯄꯅꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯁꯨꯃꯥꯡꯗ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯁꯨꯃꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯥꯏꯔꯦꯟ ꯊꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯨꯂꯁꯤ ꯊꯥꯏ ꯃꯈꯜ ꯃꯑꯣꯡ ꯊꯥꯏ ꯇꯨꯂꯁꯤ ꯊꯥꯕꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯅ ꯊꯥꯕꯅꯤ ꯃꯤꯔꯝ ꯂꯩꯄꯥꯛꯇꯗꯤ ꯁꯨꯃꯥꯡꯗ ꯊꯥꯗꯦ ꯀꯣꯟꯊꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗꯗꯤ ꯃꯌꯥꯏꯗ ꯊꯥꯏꯌꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯥꯕꯗꯤ ꯀꯔꯤꯒꯤ ꯊꯥꯕꯅꯣ ꯑꯌꯥꯝꯕꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯝꯃꯤꯁꯤ ꯂꯥꯡꯊ꯭ꯔꯩꯒꯨꯝꯕ ꯊꯥꯏꯌꯦꯕ ꯇꯥꯏꯔꯦꯟꯗꯤ ꯑꯆꯧꯕ ꯎꯅꯦ ꯑꯆꯧꯕ ꯎꯗꯨ ꯇꯥꯏꯔꯦꯟ ꯊꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯆꯧꯕꯅꯤꯅ ꯑꯀꯥꯏꯕ ꯑꯣꯏꯌꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯡꯉꯣꯏꯗꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯡꯊ꯭ꯔꯩ ꯊꯥꯏꯌꯦ ꯂꯥꯡꯊ꯭ꯔꯩꯕꯨ ꯊꯥꯔꯣ ꯇꯨꯂꯁꯤꯕꯨ ꯊꯥꯔꯣ ꯀꯩꯗꯧꯕꯒꯤꯅꯣ ꯂꯥꯡꯊ꯭ꯔꯩ ꯂꯩꯔꯥꯡꯗꯤ ꯂꯥꯡꯗꯒꯤ ꯊꯩꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯇꯨꯂꯁꯤ ꯊꯥꯔꯝꯕꯁꯨ ꯑꯃꯣꯠꯄ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯁꯦꯡꯗꯣꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯄꯥꯝꯕꯤ ꯈꯔ ꯊꯥꯕꯅꯤ ꯃꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯗꯨꯒꯤ ꯄꯥꯝꯕꯤꯗꯨ ꯂꯦꯞꯇꯅ ꯂꯩꯍꯟꯅꯤꯡꯕ ꯍꯤꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗ ꯊꯥꯔꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣꯔꯧ ꯏꯄꯥꯛ ꯈꯣꯏꯔꯝꯗꯅ ꯂꯥꯏꯁꯦ ꯏꯀꯠꯂꯕ ꯇꯨꯡꯗ ꯂꯥꯏꯁꯦ ꯏꯀꯠꯄꯗꯨꯅ ꯃꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯗꯅ ꯇꯧꯔꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕꯤꯗꯣ ꯂꯥꯏꯁꯦ ꯏꯁꯤꯡ ꯆꯥꯏꯌꯦ ꯍꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏ ꯃꯐꯝ ꯑꯇꯩꯗ ꯍꯧꯔꯒꯗꯤ ꯁꯤꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯆꯥꯏꯍꯧꯗꯗꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯗꯗꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯥꯔꯒꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯏꯌꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯥꯏ ꯀꯅꯥꯒꯨꯝꯕꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯥꯎꯋꯦ ꯃꯅꯥꯛꯇ ꯇꯨꯂꯁꯤ ꯃꯅꯥꯛꯇ ꯇꯥꯏꯔꯦꯟ ꯃꯅꯥꯛꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯥꯎꯋꯦ ꯁꯅꯥ ꯈꯣꯡꯅꯥꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯡꯒꯤ ꯄꯔꯝꯗꯗꯤ ꯄꯂꯦꯝ ꯏꯃꯥꯅ ꯊꯥꯕꯤꯕ ꯁꯅꯥꯒꯤ ꯀꯩꯔꯥꯛꯅꯤ ꯀꯗꯥꯏ ꯌꯧꯅ ꯆꯠꯄ ꯄꯟꯊꯧ ꯏꯄꯥꯒꯤ ꯀꯥ ꯌꯧꯅ ꯆꯠꯄ ꯃꯗꯨꯒꯨꯝꯕ ꯁꯅꯥꯒꯤ ꯀꯩꯔꯥꯛꯇꯣ ꯀꯥꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯑꯁꯨꯝꯅ ꯀꯥꯒꯅꯤ ꯍꯥꯏꯗꯅ ꯄꯂꯦꯝ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯔꯝ ꯑꯗꯣ ꯃꯗꯨꯕꯨ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗ ꯇꯝꯕꯤ ꯇꯥꯛꯄꯤꯔꯝꯕ ꯆꯤꯡꯉꯨ ꯃꯥꯏꯆꯧ ꯂꯥꯏꯑꯣꯏꯕꯕꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯀꯧꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯁꯦ ꯂꯥꯏꯅꯤꯡ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯦꯟꯅꯩ ꯌꯨꯝꯗ ꯈꯣꯡꯅꯥꯡ ꯊꯥꯕꯗꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯇꯧꯋꯦ ꯀꯔꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯅꯥꯛꯇ ꯄꯥꯝꯕꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡꯒꯗꯤ ꯑꯆꯧꯕ ꯄꯥꯝꯕꯤꯅꯤꯗꯅ ꯑꯆꯧꯕ ꯊꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯛꯅꯤꯡꯗ ꯉꯥꯛꯇꯪ ꯁꯥꯎꯅꯔꯛꯄ ꯆꯩꯅꯔꯛꯄ ꯃꯇꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯠꯂꯦ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯃꯛꯇꯕꯁꯤꯡꯅ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯄꯥꯝꯕꯤ ꯑꯆꯧꯕ ꯊꯥꯅꯕꯒꯤ ꯂꯤꯆꯠꯁꯦ ꯂꯩꯔꯝꯗꯦꯕ ꯑꯗꯨꯅ ꯑꯅꯦꯝꯕ ꯄꯥꯝꯕꯤ ꯊꯥꯏꯌꯦ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯂꯁꯤ ꯊꯥꯔꯦ ꯈꯣꯡꯅꯥꯡ ꯊꯥꯏꯌꯦ ꯃꯁꯤꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤ ꯈꯣꯡꯅꯥꯡ ꯊꯥꯕꯅꯣ ꯍꯥꯏꯗꯤ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯁꯤꯗ ꯃꯩ ꯊꯥꯜꯂꯒꯗꯤ
ꯅꯨꯡꯉꯥꯏꯌꯦ ꯌꯥꯏꯐꯩꯌꯦ ꯍꯥꯏꯗꯅ ꯈꯟꯅꯩ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯃꯩꯔꯥ ꯃꯩꯀꯨꯞꯇꯤ ꯂꯥꯡꯒꯅꯤꯗꯅ ꯑꯗꯨꯅ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗ ꯃꯩ ꯊꯥꯟꯕ ꯑꯗꯨꯅ ꯁꯛꯑꯦ ꯁꯛꯂꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯕꯅꯦ ꯈꯨꯔꯨꯝꯕꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯈꯨꯔꯨꯝꯕꯗꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯗꯤ ꯌꯥꯗꯦ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗ ꯈꯥꯝꯕꯤ ꯃꯩꯔꯥ ꯂꯥꯡꯉꯒ ꯈꯨꯔꯨꯝꯖꯕꯗꯤ ꯐꯩ ꯍꯥꯏꯕꯁꯤꯗꯤ ꯍꯤꯟꯗꯨꯒꯤ ꯀꯟꯁꯦꯞꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯁꯜꯂꯛꯑꯒ ꯃꯤꯇꯩꯅꯁꯨ ꯐꯕꯨ ꯐꯔꯦ ꯍꯥꯏꯔꯗꯤꯅ ꯊꯥꯕꯅꯦꯕ ꯑꯗꯨꯒ ꯃꯤꯇꯩꯒꯤꯗꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯃꯆꯠꯁꯦ ꯂꯩꯔꯝꯗꯦ ꯊꯥꯔꯝꯕꯒꯤ ꯃꯆꯠ ꯂꯩꯔꯝꯃꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯏꯔꯦꯟ ꯊꯥꯏꯌꯦ ꯆꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯗꯦꯛ ꯊꯨꯗꯦꯛꯒ ꯑꯗꯨꯝ ꯄꯤꯛꯅ ꯂꯩꯍꯟꯕ ꯀꯔꯤꯒꯤ ꯏꯔꯨ ꯁꯥꯗꯦꯡꯉꯛꯄꯗ ꯅꯥꯍꯩꯔꯛꯄꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯁꯦ ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯗꯨ ꯋꯥꯅ ꯊꯤꯅꯔꯨꯗꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯥꯏ ꯋꯥꯐꯝ ꯑꯃꯅ ꯇꯥꯏꯔꯦꯟ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯂꯥꯏ ꯇꯥꯟꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯥꯟꯊꯣꯛꯅꯕꯒꯤ ꯄꯣꯠꯅꯦ ꯃꯁꯤꯅ ꯀꯜꯂꯒ ꯇꯥꯏꯔꯦꯟꯅ ꯀꯜꯂꯒ ꯐꯠꯇꯕ ꯂꯥꯏ ꯇꯥꯜꯂꯦ ꯃꯍꯤ ꯃꯌꯥꯏ ꯍꯥꯞꯀꯦ ꯍꯥꯏꯔꯁꯨ ꯇꯥꯏꯔꯦꯟꯅ ꯍꯥꯞꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯥꯏꯔꯦꯟꯅ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯇꯨꯂꯁꯤꯁꯨ ꯐꯠꯇꯕ ꯇꯥꯜꯂꯒꯦ ꯍꯥꯏꯔꯗꯤ ꯇꯨꯂꯁꯤꯅ ꯑꯗꯨꯝ ꯊꯥꯔꯤꯗꯅ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯃꯗꯨꯅ ꯃꯌꯥꯡꯅꯦ ꯑꯩꯈꯣꯏꯅ ꯃꯤꯇꯩꯒꯤꯅꯦ ꯃꯤꯔꯝꯒꯤꯅꯦ ꯇꯨꯂꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯑꯁꯤꯅꯦ ꯃꯤꯔꯝꯅꯤ ꯏꯔꯝꯅꯤꯗꯤ ꯇꯥꯏꯕꯪꯅ ꯈꯥꯏꯕꯅꯦ ꯃꯥꯂꯦꯝꯗ ꯑꯃꯈꯛꯇꯅꯦ ꯃꯥꯂꯦꯝꯗ ꯍꯧꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯨꯒ ꯆꯥꯟꯅꯕ ꯄꯣꯠ ꯊꯥꯁꯤ ꯍꯥꯏꯕꯅ ꯇꯣꯉꯥꯟꯕꯅꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯁꯨꯃꯥꯡꯗ ꯈꯣꯡꯅꯥꯡ ꯊꯥꯕꯗꯤ ꯍꯥꯟꯅꯒꯤ ꯃꯆꯠꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯋꯥꯐꯝꯗꯤ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗ ꯃꯩ ꯊꯥꯟꯕꯒꯤꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯃꯤꯇꯩꯒꯤ ꯄꯔꯝ ꯅꯠꯇꯦ ꯃꯤꯒꯤ ꯄꯔꯝ